ngasi ayuk phonghiba tongan tongan Manipuri sifong singdigi marueba ipausin khongwacharakana Manipur top channel gi maikei digi mayam da share tawjage ahanbada marueba pawam oina lakhacharakanda yamnamak lebak thiba pawam ni mayam sai 16 gi nupi masada natabli setpa nupa ama jail yaukhre masagi sai 16 khaktamak ngai ribi nupi masa amada hanjin natabli chathabani haiba masagi sai 35 suraba nupa ama jail yaukhre thaudo asibu matam san report Taudana Lotchinduna Tamlambagi Imphal East Women Police na Parabi Nupi Masa Adugi Mama Bail the Tadokre Sahi Nauribi Nupi Masa Amadana Tabelicha Takibagi Taudo Adu Imphal East Lamlai Police Station gi Manung Sanba Mapam Amada Tokibane Taudok Mari Leinana Paraga Zela Tazingraba Nupa Adugi Mamina Toksom Saulin Sei Kuntraga Mangakawe Hairok Part 2 the Guinea Hari Police tagi phangba pauna hai tha sigi ahum da nupi masa adugi mamana maki masa nupi du saulin mars amada phaduna pukre masa nupi bu rescue to biu haiduna wakalaki wakat adugi matung in district asigi women police nupi masa adu numit aduda rescue to bungamki nupi masa aduna phongdok pagi matung in saulin tha sigi amada mangol na tablisa chathai haiba khangmangamki Mahakna makhatana haidorakpadagi mamang sahigi December 13 amasung kungani panasu saulina na tablisa sathai haiba khangmangamle haidi Parab Saulin Masanasu Maral Yazaki, Parab Saulin, Special Court Proxo Imphal East Thasigi Tarukta Putoktuna Thasigi Nipan Fawa, Police Custody Rimalotaki, Mars Nipan, Special Court Asida Amukhana Putoki, Court na Saulin was judicial remand Pibadigi Zil Tazin Krihadi, Say no Ribinupi Masama the Natabilis Satabagi, Taudo Kiarak, Tokrabasum Matam Sana, Police report out the Bamasum. Madubu Losinduna Tamjilambagidama Proxo Ekimatung in an Pimasa Adugi Masu Mars Tarada Faki Marksu Special Court Siputoktuna Namitini Police Custody Remand Lautaduna Wang Pongsataki Police Nasol Sunumita Special Court Sita Putoki Corner Bell Pibadi Mark Tadokre have a palmsu as if phone keeps function the phonery Makasa Tarapo Mem Kobit Goeba Abdel Musangtang Pizaramge Awaba Madi Oiduri Mam COVID-19 virus asi sahi taragi khujing kya miyoibigi marakta lairaba yai COVID-19 laina thokaliba SARS-CoV-2 virus asi matam khara lairaga mangkhigadra haiba wahangski sapsaba pakhum laitri adubo scientist singna masigi virus asi sahi taragi khujing kayadi miyoibigi marakta lairaba yai adubo hauji oiriba threat asumnadi oiroi haina thajari English Singaniga Taraga Mapan Aroi Besarukta Sandora Kiba virus as Tungna Kadi Oirakadabano Hybadu Kangdri Adubo Masigi Lena Yam Satipa Ama Oirambadigi Sumnagi Lok Kulai Gumba Karamakaidi Nuai Tapapiba Lena Ama Oirakayai Haina Export Kiana Tazari Masigi Maram Simatam Gimatu in a Muebiga Haksang Masama Tonta Ngak Tok Sabangam Lak Natraga Beksin Kaptok Padigi Oigani Atai virus Singsu Asuma Taukiba Aktani Haidi English was some Pantaraga Nipana Tokiba Lok Flag listed Adugumba Mawonda COVID-19 so Oirakani Haina Tazari United States Scientists for Disease Control and Prevention CDC Gimatungina Usiekti Sandorakiba Matamdugi Lysat Vitribigi Apunba Population Gi Sharuk Ahum Tokpigi Ama Naki Anaba missing Shiki Benatragana Immune Oirakpadigi virus adu Yamna Tuna Sandok Patoki Matunda Mapangal Sunba Mongamada mutant Toraki Aduga Kum9 Laki Hari Masi Oiduna su COVID-19 Gimatang Tungda mutate Torapa Adu Hena Satibana Tragana vaccine Sanglataba Oirabadi Hena Aruba Pibam Amada Lakpasu Tambangam di Hari Miyama COVID-19 Naru Rabamatunda vaccine Kaptoklaba Matunda Amukasu Narakpa Yabigi Pibam Labor Marana virus si Mapung Pano Mutat Pangamgani Hybidi Tazade Muebigi Maratagi Mapung Pano Mutat Pangam Kiba virus si smallpox Kaptane Masi Naraba Matunda Natragana vaccine Kaptoklaba Matunda Misingda Matam Sana Immune Oibigini Hiding Supauch Makatari Makasa Trakpo na Tentak na Topamaruipa Paukra Mamda Pizage Greater Imphal Giyum La Amaga Lising Humdatareka Samapan Yang Haitaret Kimanung the Lising Yang Higamapandi Pakagi Yumne Imphal Sewerage Project Phase 2 Ministry na recommend Taukre CM Greater Imphal area Kimanung the Labor Yum La Amaga Lising Humdatareka Samapanga Yang Haitaret Kimanung the Yum Lising Yang Higamapanga Samba Yang Higatarukti Pakagi Yumni Hana National Remote Sensing Center Hyderabad ki Timamana Satava Survey the Kangamle Imphal Sewerage Project
phase 2 gi lupa crore lishing mga samri ga nifu sangna paikhatpa India lengakna New Development Bank that recommend to create han Minister in Brain fundo create have pom funari atop pawamana achum gi ban hokre CM na ban tawidana ba appeal to create Myanmar gi refugees sing Manipur sangshilak palaitri CM District Council gi mikhal gi matam lakthokpagi matang na ngarang numidang Minister gi wari sanabada yanaba purakpa ngamkhidabadagi All Tribal Student Union Manipur asum na ngasi ahing nungyairigi kaugiba pungkun ga marigi ban adumak satharagani haina lakthokre ban asi hek loibaga matam kaktaba economic blockade sathagani haina su kihankre Amaromda asumna koriba pungkun ga marigi ban asi handokpinaba Manipur gi Minister N Biren mari lenaba sinda appeal tokre Pamisina hangba wang pakum piraduna Minister na haki ngarang asum ga wari sanabaduda ADC gi mikal pangthoknaba matam lepnaba hainabane hauzik lengana COVID ke ani supu web ama leba asigi state khrada sathina solakpa si yenglaga yauksang thingli thabal songbusing thingli sumanglila thingli masidana tan municipal council amani nagar panchayat khragi mikhal sing pangthoktana leidi leba asigi state khrada COVID ke anoba web ama lakri basi yenglaga aikoi section da yadabane miyam gi punsi kan ba haibisina lengakna ahan miyeng thamli mamangna mangjongna khongthang lakhwat hobana Manipur COVID na ka hena sukhawdabani haina lawi state asigi mising asi yamdabana section da yade kanaguma kharagi pressure lengakna satloi ADC laitaba singi district kharana makhoi gisu yohonbiyu haina se tharakpa laibisu maram amane adubu hena luribdi COVID thengnadaba yaroidaba sini aikhoi madu section haudrabadi soikigedra haibigi mi paiba laibidagini haina spouse na makatari amaromda Military coup yaning da phongdok tuna Myanmar gi myam sa tharib democratic oiba khongjang sing Myanmar army na takhairak pa asiga mari leinana Manipur da Myanmar gi refugees sing sangsilak gi matang da hangbo wang gi pakhom pi da ma na hakhi Myanmar gi political gi phiba masida haujuk phawbi gi oina Myanmar refugees sing Manipur gi ngamkhai lanchilaga sanglak gi paulaite Myanmar gi phiba masi yenglaga Manipur gi Myanmar ga lona bangamkhai paring da security gi ngak sinwa gi thaba henkat hale Mizoram da lakliba adugumna refugees sing haujuk phawbi goina Manipur gi ngamkhai manungda lanchilakpa leite haujuk laidibi issue osi leibak ani gi oiba wafam oibana state na action lokhatpa ngamde center dagi instruction ama lakani madugi pawta adu ngainari haikhen spausion makhatari atopa pawamana es manawi BJP da yaukre handakta pangthokiba wangjing tenthae sigi maraki mikhalda independent merep oina mikhal thengnakiba sarangthe manawi ngasi BJP da yaukre makbo Minister N Berena taran okre pauksisna phangwa paun hai Congress Party gi wangangloi phawbo oiramlaba manawbina BJP da yaurakpada BJP Manipur Pradesh gi President S Tikendra amadi Minister N Berena manawbibu party gi lengyan yanduna taran okhi Minister gi residence ta pangthokpa thoram amada manawbiga loinana sugunu AC gi manungsanba wangu GP gi Upapradhan Oiriba Ward number 2 gi member L Diven Ward number 1 gi member Y Rajen Ward number 4 gi member L Zayanta amadi Ward number 9 gi member N Basanta su BJP da yaukre makhoina BJP da yaurakpada Minister na taram okre heba pawmusu phonari marak thana top state ki pawama siengdaba yu thakluba sinmi ani sire Uttar Pradesh ki Fatihapur gi khungang amada siengdaba yu thaklubadagi sinmi ani sikre amasum atopa taruk nakre haina ngasi irai numita police na phongdokre sinmi sing aduna thabak tawriba yum adugi mapu Dangal Moriana yum sakisa numiki numidang da pirakpa yu adu thaklubadagi Buli khunda sinmi nipan atu nakhibani haina Gazipur police station gi SHO Kamlesh Pal na haikhi Siba bola pambal say ni pungrang numidang weram hospital pukhat pada laikhidabani aduga Motilal say yang khaina ngasi irai numiki ayukta government hospital amada layeng satharingai manungda sikibani haina bakna haikhi lehori sinmi taruk haujuk layeng sathari Dalgal Maurya amasum atopa miwe ama phare amasum wohang pong sathari haina SHO aduna haikhi haina pawsna sumakhatari mayamne hekta bada ngakadaba pawng batang amyam aroiboina hapsaramge Myanmar gi lanjengna rakhiba sing sanghandana ba Home Ministry ni state singda khangalakre Myanmar army na ku tawbagi mayokta haujuk sathariba protest aduda military junta na ka hema thawong sing chathabadagi leba asigi ngamkhaida lanchinana ba hotnarapa sing thingnana ba Ministry of Home Affairs ki mekedigi Manipur yauna North East state marida akan ma wafam thamlakre Ministry of Home Affairs ki mekedigi Myanmar ga yimthangnariba Manipur Nagaland Mizoram amasum Arunachal Pradesh ki government
इंटरनेशनल बॉर्डर की सरुक सिंगदा यामना मिकुप नहोम सिंगना लाइना पामसु मिलिटरी जुंता की अवोट अनैना मरम ओइरगा लैबा असिदा सेंसिनना बखोनरपसिंग थिंगना खंगलखरे होम मिनिस्ट्री की मैकेरी की हिरम असिगी मतंगदा हौखिबा युमचकेसन नुमिता स्टेट सिंगी मिनिस्टर आइबा सेरोल थादुना खंगनबसु लैखरे हाइना होम मिनिस्ट्री की ऑफिशियल अमना फोंदोक्ली ऑफिशियल असिना मखाताना फोंदोखिबदा होम मिनिस्ट्री की वरेब असि हंदक्ता म्यांमार मिलिटरी जुंता अवोट अनै सथबदगी इंटरनेशनल बॉर्डर लांसिंदुना म्यांमार की पुलिस पर्सनल अमदी मियोय खरा चेंचिलखिबा अदुगा मरी लैननानि हाइरि हौखिबा युमचकेसन नुमिता स्टेट सिंगी चीफ सेक्रेटरी सिंग थागिबा सिथि अदुदसु म्यांमार मिलिटरी जुंताना हौजिक सथरिबा काहेनबा थवोंगसिंग अदुना मरम ओइरगा म्यांमारदगी रिफ्यूजी कयामा लैबा असिदा चेंचिले हैबिगी रिपोर्ट लैरे हौखिबा सही इंग्लिशिंग अनि तरातरे के अगस्त निपान होम मिनिस्ट्री की मैकेरी की स्टेट गवर्नमेंट सिंगी चीफ सेक्रेटरी अमदी यूनियन टेरिटरी सिंगी एडमिनिस्ट्रेशन सिंगदा लॉ इन्फोर्समेंट सिंग अमसु इंटेलिजेंस एजेंसी सिंगना इलीगल माइग्रेंट सिंग मसक खांदोक्तुना थिनथपा तौदना मखोइगी मरमदा हलहनखिगदबनी हाना खंगगिबसु लैखरे हौखिबा सही इंग्लिशिंग अनि तरागा निपानदसु मिनिस्ट्री ऑफ होम अफेयर्स की मैकेरी की स्टेट सिंगदा इलीगल माइग्रेंट सिंगी लाइफम खांदोक्नबा अमदी फेक इंडियन पासपोर्ट सिंग कैंसिल तौदुना लीगल की ओइबा थबक सिंग लखनबा अकन वोफम सिंग थमखिबा लै स्टेट गवर्नमेंट अमसुंग यूनियन टेरिटरी सिंग की एडमिनिस्ट्रेशन सिंगना फॉरेनर सिंग रिफ्यूजी स्टेटस पीबगी शक्ति अदु लैते लोइनना इंडिया सि इंग्लिश सिंग मचमापन यांखैगे माथोय अमसुंग इंग्लिश सिंग मचमापन हुंफुगा तरेत की यूएन रिफ्यूजी कन्वेंशन की प्रोटोकॉल दा सिग्नेटरी अमसु नते हाइरिबा सिंग असिना मरम ओइरगा स्टेट गवर्नमेंट सिंगी चीफ सेक्रेटरी अमसुंग यूनियन टेरिटरी सिंगी एडमिनिस्ट्रेशन सिंगना लोगे मतुंग इना म्यांमार की लेबा असिदा आइन काइना संगसिलखिबा सिंग चेक तौनबगी मथौ ताबा थबक सिंग खोलकतबनी हाइकेनसु पाउसिना मखाताना फोंदोरली अमसु म्यामना पाउसि तबिबु लोरबा मतुंगदा म्यामगी वखलोना करी लेबिबिगी हाइबदो सुजु सुदना कमेंट बॉक्स तो कमेंट थबिरमु हाइना मणिपुर टॉप चैनल की मैकेरी गिसु म्यामदा रिक्वेस्ट तौजरी एंड थैंक यू।